ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯟꯅꯅ ꯈꯣꯏꯔꯝꯖꯔꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯍꯩꯇꯦ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯂꯥꯡꯖꯤꯡꯗ ꯂꯩꯕ ꯃꯩꯇꯩ ꯂꯩꯀꯣꯜ ꯍꯥꯏꯕ ꯒꯥꯔꯗꯦꯟꯗꯨꯗ ꯂꯥꯛꯏꯅꯦꯕꯀꯣ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯃꯐꯝꯁꯦ ꯌꯦꯡꯕꯩ ꯂꯥꯛꯄꯅꯦꯕꯀꯣ ꯌꯥꯝꯅꯁꯨ ꯑꯗꯨꯝ ꯐꯖꯩꯌꯦ ꯃꯐꯝꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯆꯥꯎꯋꯦꯕꯀꯣ ꯁꯣꯟꯅ ꯆꯠꯁꯤꯔꯥ ꯑꯗꯨ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯥꯡꯗ ꯆꯠꯂꯣ ꯍꯥꯏꯕ ꯂꯤꯠꯂꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯣꯏꯕꯉꯣ ꯁꯛꯁꯤꯒ ꯏꯁꯤꯡꯒꯁꯨ ꯌꯥꯝ ꯂꯩꯑꯦ ꯊꯨꯝꯁꯨ ꯂꯩꯑꯦ ꯁꯤꯗꯤ ꯐꯖꯩꯍꯦ ꯕꯥ ꯗꯦꯡ ꯗꯦꯡ ꯁꯤꯗꯤ ꯍꯪꯆꯤꯠ ꯂꯥꯡꯕ ꯂꯥꯛꯄꯅꯤꯅꯦ ꯍꯪꯆꯤꯠ ꯈꯨꯂꯥꯡꯁꯦ ꯅꯨꯡꯁꯤꯠ ꯂꯤꯂꯤ ꯁꯤꯠꯂꯒ ꯈꯨꯅꯨꯡꯉꯥꯏꯁꯦ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯂꯩꯔꯤꯀꯣ ꯑꯁꯣꯝꯗꯁꯨ ꯆꯠꯈꯤꯅꯤ ꯌꯦꯡꯒꯦ ꯁꯤꯗꯅ ꯄꯨꯈ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯄꯨꯈ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯦ ꯁꯤꯒꯤ ꯃꯊꯛꯁꯤꯗꯁꯨ ꯐꯝꯐꯝ ꯊꯝꯒꯗꯕꯅꯤꯅꯦ ꯑꯁꯤꯒꯤ ꯃꯊꯛꯁꯤꯗ ꯐꯝꯐꯝ ꯊꯝꯒꯗꯕꯅꯤꯅꯦ ꯑꯣ ꯊꯝꯃꯤ ꯐꯝꯐꯝ ꯊꯝꯃꯦ ꯁꯤꯗ ꯐꯝꯐꯝ ꯊꯝꯃꯦ ꯁꯤꯗ ꯐꯝꯃꯒ ꯌꯦꯡꯅꯕꯅꯤꯀꯣ ꯑꯣ ꯁꯣꯝꯗꯁꯨ ꯂꯩꯔꯤ ꯃꯥꯜꯂꯦ ꯂꯥꯛꯄ 2000 ꯀꯌꯥꯗ ꯂꯥꯛꯄꯅꯦꯕ 2024 ꯅꯪ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯂꯥꯛꯈ꯭ꯔꯕꯅꯦ ꯅꯧꯕ ꯅ꯭ꯌꯨ ꯂꯨꯛꯁ ꯃꯣꯁꯥꯅ ꯅ꯭ꯌꯨ ꯄ꯭ꯔꯣꯖꯦꯛ ꯁꯤ ꯁꯥꯎꯒꯗꯕꯅꯦ ꯌꯥꯎꯗꯦ ꯎꯞꯁꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟ ꯔꯥꯎꯟ ꯑꯃ ꯊꯨꯡꯉꯨꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯗꯣꯏꯅꯦ ꯅꯨꯡꯁꯤꯠꯀꯗꯤ ꯐꯖꯅ ꯁꯤꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯋꯦꯗꯔꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯃꯐꯝꯁꯦ ꯂꯥꯛꯄꯗ ꯑꯍꯥꯏꯕꯤ ꯇꯣꯡꯅꯤꯡꯉꯥꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯀꯟꯅ ꯍꯥꯏꯔꯦ ꯑꯃꯁꯨ ꯀꯟꯅ ꯍꯥꯏꯔꯤ ꯑꯩꯁꯨ ꯀꯟꯅ ꯍꯥꯏꯔꯤ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯣ ꯍꯥꯏꯖꯦ ꯌꯦꯡꯉꯣ ꯑꯍꯥꯟꯕꯅꯦ ꯁꯤ ꯃꯐꯝꯁꯦ ꯂꯥꯛꯏꯁꯦ ꯂꯥꯡꯖꯤꯡꯗꯅꯦꯕꯀꯣ ꯍꯩꯃꯥ ꯑꯩꯁꯨ ꯍꯥꯏꯔꯦ ꯀꯟꯅ ꯍꯥꯏꯕꯤꯔꯤ ꯅꯨꯡꯉꯥꯏꯕꯅꯤꯁꯦ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯗꯁꯨ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯝ ꯁꯤꯗ ꯑꯃꯨꯛ ꯁꯥꯟꯅꯧꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯑꯃꯨꯛ ꯁꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯁꯥꯟꯅꯔꯗꯤ ꯁꯥꯟꯅꯔꯅꯤ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯇꯣꯡꯉꯛꯀꯦ ꯇꯣꯡꯒꯦꯁꯦ ꯑꯩ ꯍꯥꯟꯅ ꯇꯣꯡꯉꯨꯔꯣ ꯌꯥꯔꯦ ꯑꯩꯗꯤ ꯇꯣꯡꯉꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥꯅꯤꯕ ꯅꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯏꯆꯥ ꯂꯩꯇ꯭ꯔꯤꯕ ꯑꯩꯅ ꯏꯆꯥ ꯅꯨꯄꯥꯅꯦꯕ ꯃꯆꯥꯅꯨꯄꯤꯅꯦꯕ ꯑꯣ ꯕꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯅꯥꯎ ꯅꯨꯡꯉꯥꯏꯌꯦ ꯄꯄꯥ ꯅꯨꯡꯉꯥꯏꯌꯦ ꯃꯊꯛꯇ ꯀꯥꯈꯠꯂꯤꯅꯦ ꯍꯧꯖꯤꯛ
ꯀꯟꯅ ꯎꯪꯉꯤꯅꯤꯀꯣ ꯁꯤ ꯕ꯭ꯔꯦꯛ ꯐꯥꯎꯕꯅꯦ ꯑꯩ ꯀꯨꯝꯒꯦꯕꯅꯦ ꯄꯥꯏꯊꯕꯗ ꯁꯜꯂ ꯇꯥꯔꯗꯤ ꯃꯥꯅꯦ ꯁꯤꯅ ꯑꯉꯥꯡ ꯈ꯭ꯋꯥꯏ ꯃꯆꯥ ꯈ꯭ꯋꯥꯏ ꯄꯤꯛꯄ ꯃꯆꯥꯅꯦ ꯈ꯭ꯋꯥꯏ ꯄꯤꯛꯄ ꯑꯉꯥꯡꯅꯦ ꯑꯩꯁꯤꯅꯦ ꯑꯩꯅ ꯃꯊꯟꯇ ꯂꯩꯀꯣ ꯑꯩ ꯕꯦꯒꯁꯦ ꯇꯣꯡꯍꯜꯂꯤꯅꯦ ꯑꯗꯨ ꯀꯩꯁꯤꯗ ꯇꯣꯡꯉꯦ ꯑꯩ ꯕꯦꯒꯁꯤꯗ ꯇꯣꯡꯉꯦ ꯑꯗꯨ ꯎꯪꯈꯥꯏꯕꯅꯦ ꯀꯥꯏꯗꯒꯤ ꯂꯥꯛꯄ ꯑꯉꯥꯡ ꯃꯆꯥꯅꯣ ꯈꯪꯗꯦ ꯃꯌꯥꯝꯗꯣ ꯀꯟꯅ ꯎꯪꯕꯤ ꯁꯥꯟꯅꯔꯤꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖ ꯃꯥꯜꯂꯦ ꯄꯥꯁꯟꯅ ꯍꯣꯏ ꯇꯣ ꯑꯁꯤ ꯌꯨꯄꯤ ꯃꯔꯛꯁꯤꯗ ꯄꯥꯁꯜꯂꯨꯅꯨ ꯊꯤꯟꯅꯤ ꯀꯨꯏꯔ ꯃꯥꯜꯂꯦ ꯌꯥꯏ ꯂꯥꯛꯑꯣ ꯑꯁ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯒꯤ ꯐꯤꯕꯝꯅꯤꯁꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯆꯥꯕꯕꯨꯗꯤ ꯒꯥꯔꯤꯁꯦ ꯐꯖꯅ ꯆꯤꯜꯂꯤꯀꯣ ꯑꯩꯈꯣꯏꯁꯦ ꯒꯥꯔꯗꯦꯟꯗꯩ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯊꯥꯡꯃꯩꯕꯟꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯕ ꯑꯃꯨꯛ ꯂꯥꯛꯑꯦ ꯐꯥꯎꯖꯜꯂꯒ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯅꯤꯡꯕ ꯃꯣꯔꯣꯛ ꯁꯥꯇꯛꯀ ꯇꯧꯔꯒ ꯉꯁꯤꯁꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯔꯒ ꯌꯨꯝꯗ ꯍꯜꯂꯅꯤ ꯑꯗꯩꯗꯤ 이시간 올라오겠어요. 아직 뽕 망하자. 사브라. 하우에 사봐. 하우디 레이트라. 싱조로 상가라. 이사라. 거의 싱조 사봐 로이라가 할래 юм다. 싱주 좀 하고 그래. 누가 그노 미쳐도 좀 하고 그래. 거 진짜 하고. 아이기 오이는데 한번 사버니고 또 좀 하고. ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ